Leisemba Sana Jawbana ngasi form ki ba parliament ki union budget discussion da Manipur ki Rajya Sabha ki MP Leisemba Sana Jawbana hau ki ba chahi ahumda Northeast state singi damakta kari kari development work amadi kari kari project dona ministry na tawkrabagi tawkiba sing adu maming matha thambiu haina wahang hangkre wahang adu ki paukumda Minister of Development of Northeastern Region Jyoti Raditya M Sindiana haiki matam laiba kibikta Northeast region ase India ge aroiba pankhai ni haina khali adu Honorable Prime Minister Narendra Modi na hau kiba chahi taramuk sida asigum laba wakhalon adu honghanduna region asibu India ge ahoba makok ohenkre masigi mathakta haujikti region ase India ge maru oiba historical cultural amasung haujikina economic agenda da manglom da changsili haina thamki makhata na hau kiba chahi tara dege haujik fawbuda 5.22 lakh crore Thadaduna Chokot Tharang Lomda Mangyang Sele. Masigumba Amuk Fawbuda Baratna Ning Tamlakpadagi Tawkidriba Tawong Sarkar Asina Hotnari Hainasu Mahangatamki.